Republican Party of India Atwale Manipur ki State Party ama oibagi ayaba Election Commission of India na ayaba pirakle. Chu Pambi amati Laumina Party asigi recognized symbol oiragani haina RPI Atwale ki National Secretary Maheshwar Thaunauzamna fongdokre. Hiramasiga mari lainana Kaisampat laiba party asigi office ta pangthukiba pau ki mifam amada mahakna makhatana hai. ECI na RPI Atwale asibu Manipur ki State Party ama oina masak khangbirakpa asina RPI Atwale ke Thauna hapire. ECI ke khongthang asina RPI Atwale bu Regional Party amagi thakta thabak tawbada hena mapangal leina thabak tawba ngamhallagani. Ngasidi grassroots level da lairiba miyamgi kholau ado national ki thakta yauhannaba RPI Atwale na hotnagani. Pumnamak ase miyamgi minungshi amade support yaudana oitoklamloi. RPI Atwale ki kaman amasung protocol da miyamgi kholau na mangda thamduna changsingani haibase party ase ke lengdraba wakhalone. Masida party ki high command na yai natraga yate haiba leite. Miyamgi kholau na priority oiduna party asina miyamga punna chatminagani haina mahakna makhataki. Masi isya na tholo iba recognize is akoy gi Manipur sida RPI se state party mo ni recognize tawre hai base akoy gi nusiba praja yauduna recognize tawang namamoy makoy gi achauba thawdang duna koy thajabiba akoy da leiba support na masi akoy sumaina ma isya na state party mo Manipur da recognize tawre ibani aduna masi akoy nyam punjin laga thawna hena hap ye chim officially chela pachil thawna ma oina lojare haira kanda hanadagi hena akoy hanadi haiza bakoy motive regional party mo na wak tamba akoy RPI si even if si Maharashtra dagi akoy gi hawdok party ore da su akoy Manipur da akoy na high command gi makha amata yingdana akoy na Manipur gi phanaba tawrapa taragadi akoy lawjagani high command tajagadi Manipur gi phatna ba akoy praja gi shwena ba sanada ba yamna mari le da thabak tawrak taragadi akoy high command gi mari le nazar hai bi hanadai haizagi bini aduna nasi state party ore su recognize tawire officially aduna koy hena changsa ga koy gi new political direction the idea of Manipur si da ko focus tawrakanda politically koy problem se solve tawnaba koy RPI na regional party mo ina wak tawzaraga fully focus tawzagani haiduna niyam da haizari